Matam kaktaba mayai lambi ki ban mapung phana sathaba hokre mayai lambi ashi semnaba wafam mari leinaba singa wari kayarak sanagrabasu mapung phana thabak oina onthokpagi mayokta mayai lambi apunba lupna asigumba matam kaktaba ban asi lauthokibani lambi asi semgani haibagi thajaba pirak abasu lambi asi mapung phana semdri phawba lambi tingbagi khongjang handokloi haina khongjungloi singi maikaidagi thamlakli Banasida ana ayek Debakarma Essential Services Press yauna mahiroi shingi oina di komthokani ban asi maru oina top sipai yauna langtabal gi tongan ba mafam singda lambi thingduna ban asi sathaki ban asina maram oiraga mayai lambi gi paring de laiba kaithel singthong donaki sathagi ba ban aduga mari leinana ban sogat pamioi singi maikai dagi thamlakpada mayai lambi oiriba phibam asi mayam ne hena khangnare masi mari leinaba department singasu unaduna Fibam Sadriba lambi asi sembi na bahaikre adumakpu semgi haiduna thajaba pira aba matung lambi asi mapung phana sem na bahona bagi bahut khongjang sangsilingai mate khara semlam laga makha taba semlakidre lambi asi fattaba maram oiraga ana aye pukhalakpa matamda aduki matik khudong sadaba khak natana accident su toina thokle hairaduna lambi asi mapung phana semba loidri fawwa leptana makha tana ban asi sathakigani haiba wafam su thamlakhi